Manipur Police Control Room dagi Thadorakpa Cheronamada haukiba pung kungamari asida mafam khara riyaning dabagi khongjang sangsin kiba natana mapung oina pamdaba thodok thokiba leite hari. Security Force na ching amasung tamda thiba humbagi thabak chathakrai. National Highway Kuntraga Tarit amadi National Highway 02 da lamdam asige tangai fadana nongmuda changdaba yadraba potlam puba gari chohum kungamapan amasung sani sumna ahum hariba lambi asida apan yaudana pusilaki. Makatana Porchay Pusilak Nanaba Kudong Tiningai Oibama from Kiadasu Security Force na akan section Tarang Lakatki. Manipur District Punamakta, Pamdaba Todok Tok Tanabagida Punna checkpoint Samaganifu Gamatoida Achat O Sing Sek Tobuda, Chingnaba Ching Amasung, Tamda Punna Mioi Sani, Fagatuna, Wahang Pahung Chataki Hari. Miam na Semjin Sazaban video amade aranda pau da thajabigano amasung achumba asengba E-Pao khangning labasu mobile number 9233522822 da call tobiraktuna khangbiraba yagani loinana lakhiba khutsu khulai singsu atuba matamda manak nakpa police station natragana lenga ki security ge mioi sing da sinabiyo haina su Manipur Police Control Room dagi Thadorakpa Cheron na sinahairi